पिसुमसे को जंगल ओले हाइने अमा आइसे खोकगी जानाते दुदो मिगी मिजानी को नोइगी नने बोक्से नोस्ट्रो खरा चतप्रा कइनो बोर्ड पिबिदे हाय मयामगी तुक तुक लावा कमेंट सिंगी रिप्लाई जगे तो जर्मनी कमेंट नुंसिबा अमसु नोमा दुदु थसे मामा का ने दुदु थक्तुगा ने अखोई मामा का दुदु थक्तुगा अखोईगी मंगालीबी से कमेंट पागे खंबा मैम कमेंट पाजगे मामा मामा दगे तो मा हेलो एवरीवन मैम पुनमकु तराम ओक्चरी अनौब वीडियो की वीडियो से मैम की तुक तुक लाव कमेंट की रिप्लाई पीजगे तौजबनी कमेंट नुंसीबा कमेंट फटवा कमेंट अफब मैम जाऊरी को दोसिंदुगी रिप्लाई खरा खजिक लखचरगा अने कनो कॉपीसगा इरगा थमेबको तो मैम अने इद खोल तौसे मतम चंगिनेबको मैम नुसीब तारगदी चैनल से अवाब तौजबसी ममल खतंग खंगीब तारगदी मैम सब्सक्राइब तौसनबीरमु येंबदसु नुंगाइबीरगदी हाइबनिको दो कनागुमना तौनिंगदबदि तौबिरमगनु दो मंगालेबीगा ममागासे ngasi मैम की कमेंट से पारागे रिप्लाई पीरागे ममादा टिंग टिंग लाउना ngangakpa tuk tuk launa ngangakpa natragana nungsina bibirakpa wahaidugi paukhum ngasi pithoge ka ado मैम mana mana ba कमेंट जाऊरदी को अदुदी पारगा रिप्लाई पीछलगे को मना मना कमेंट मैम जाऊरेबा दो कईदम तिंगहलुरा अखोई मंगालेबी से चिंग चिंग लाउगी लेरे ममाना येलो एंड ऑरेंज टिंग 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 से जेंग तो मंगालेबी टिंग 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 जेंग ओरबा टिंग 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 ओरबा टिंग 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 ओरबा टिंग 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 ना को से नी फोन लाका दे अखोई मंगालेबीगने ममाना अमतंग दुदु इंबीगे मंगालेबी से खंगाबा अदुगने दुदु पिथक पिथक नने मयांगा वारी सनासी को अखोई टाइम से वेस्ट हेलोइसिदिया को याइना नोइसुआ याबरा हाई से याबरा कई मंगालेबी ममाना हाई से जाबरा का से ममा इंदोगे से इंदोगे से नुसीबीनी चे ममाई मचा के नुसीबीनी चे ऐसे कमेंट पाबा हौदुबो ममाना कमेंट पादोइने अमनो कमेंट पागे से आहार मदने चे नुसीबनी अखोई मंगालेबी से नुसीबनी मदम जामुई मबुक से तप्पी मैम नोइना खंगब्रा खंगदब्रा खंगदे आहार मदा कमेंट खरा पारकेबको से कमेंट सिंग याम नोकनिंगी हाइबदी बिकी सिंगा हाइबा नुपासनाने हाइरियबको आइगी लुहोंबगी करी यार गुजरबगी हाइकलाकंदा तो नोइसु अंगम नुकसे योने हाइकलाकंदा ममागे हाइकलाकन की वीडियो दने बिकी हाइरिबा नुपासे बिकी सिंगा सिना हाइबको नोइगी नने बोक्से नोस्ट्रो खरा चतप्रा कइनो बोर्ड पिबिदे हाइबा समाइना अदुगा सिगी कनो सी वीडियो से को मैम हाइरे को ममिंग सिंदो अनी खद खोचरेबको गीतांजलि ना मो हाइरे कइनो से नुनने बॉक्स से थो ना थो थनिंग दिया तुम होगलो को तंगारी मंगालेबी से ngатang ले थके ममा कमेंट पाथोके दोगा ममा कमेंट पावे ताथोगो दोगा को नुसीबना कइनो ई चैलेंजिंग दे नुसीद्रा से मरा मो खरमनी से निपी बचा से मरा मो खरमनी ममा कमेंट पाके दु ताथोगो से ताव खंबा ममा कमेंट पाके जो खता रे इरे ले तो नद्रदी खनगिदो ममा से कइनो ने कमेंट का पाई ने एउ द हाइरम दे ने खनदे नानी गोम थनिंगे गीतांजलि ना हाइबको कइनो चेनो नने बॉक्सी असुक यामना खोरमबसिबु अमा फाउबो नानथबिदेने अखोई सोमददी नानथबिरगा बोर पिने नोय रोमददी पिनाद्रो ना हाय से वाही से
ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯀꯩ ꯍꯥꯏꯕ ꯍꯩꯀꯠꯂꯛꯀꯟꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯦꯝꯕꯣꯛꯇ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯁꯤꯅ ꯕꯣꯔ ꯄꯤꯔꯛꯇꯦꯕ ꯈꯪꯕ ꯕꯣꯔ ꯄꯤꯔꯛꯇꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯥꯎꯊꯣꯛꯈꯤꯕ ꯅꯔꯚꯁ ꯆꯠꯄꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯦꯕ ꯉꯥꯏꯍꯥꯛꯇꯪꯗꯨꯒ ꯃꯥꯁꯨꯀꯣ ꯃꯤꯀꯨꯞꯇꯨꯒ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤꯁꯨ ꯉꯥꯏ ꯖꯨꯈꯨꯝꯒꯤꯁꯨ ꯉꯥꯏ ꯂꯨꯍꯣꯡꯕ ꯊꯣꯛꯄ ꯈꯤꯇꯪ ꯃꯤ ꯃꯌꯥꯝ ꯃꯤꯔꯛ ꯇꯤꯟꯕꯁꯦ ꯈꯤꯇꯪ ꯅꯔꯚꯁ ꯆꯠꯄꯅꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯃꯥꯅ ꯄꯤꯔꯛꯇꯕꯁꯦ ꯕꯣꯔꯁꯦ ꯑꯩꯅꯅꯦꯕ ꯑꯁꯦꯡꯕꯗ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯔꯒꯦꯕꯀꯣ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯅꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯩ ꯃꯇꯨꯡꯗꯅꯦ ꯚꯤꯗꯤꯑꯣꯁꯦ ꯊꯣꯛꯑꯦꯗꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯃꯃꯥ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯕꯣꯔ ꯄꯤꯔꯝꯗ꯭ꯔꯤꯁꯦ ꯚꯤꯗꯤꯑꯣꯗ ꯅꯨꯃꯤꯠꯇꯨꯒꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯅ ꯑꯩꯅ ꯍꯪꯉꯦꯕꯀꯣ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯥꯅ ꯈꯣꯏꯔꯝꯕꯗꯁꯨ ꯂꯨꯍꯣꯡꯕꯩ ꯚꯤꯗꯤꯑꯣꯗꯨꯒꯁꯨ ꯌꯦꯡꯉꯣꯕꯀோ ꯃꯆꯥꯅꯨꯄꯥꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗꯁꯨ ꯃꯆꯥꯅꯨꯄꯥꯅ नाꯟꯊꯗꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯣꯛꯈꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯣꯛꯈꯤꯕꯅꯦ ꯃꯥ ꯅꯨꯃꯤꯠꯇꯨꯒ ꯃꯥ ꯀꯥꯎꯊꯣꯛꯑꯝꯃꯅꯤ ꯕꯣꯔ ꯄꯤꯅꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤ ꯃꯌꯥꯝ ꯀꯩꯁꯨ ꯂꯨꯅ ꯈꯟꯖꯟꯕꯤꯔꯨꯔꯅꯨ ꯑꯗꯨꯒꯩꯗꯤ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯗꯅ ꯑꯗꯨꯒꯩꯗꯤ ꯑꯩ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯀꯤ ꯃꯤꯛꯁ ꯑꯣꯏꯔꯦꯕ ꯈꯪꯉꯕ ꯑꯩꯅ ꯑꯐꯪ ꯑꯐꯪꯕ ꯀꯃꯦꯟ ꯈꯔ ꯏꯔꯦ ꯃꯌꯥꯝꯒꯤ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯀꯃꯦꯟ ꯈꯔ ꯌꯥꯝꯅ ꯃꯅꯨꯡ ꯀꯨꯏꯅ ꯆꯪꯈ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯅꯣꯛꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯣꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯁꯦ ꯀꯩ ꯂꯝꯗ ꯌꯨꯝ ꯄꯥꯜꯂꯤꯅꯣ ꯍꯥꯏꯕ ꯋꯥꯁꯦ ꯃꯌꯥꯝ ꯑꯃꯅ ꯍꯪꯉꯛꯏꯑꯕ ꯈꯪꯉꯕ ꯃꯃꯤꯡꯗꯤ ꯑꯩ ꯁꯤꯒ ꯄꯜꯂꯛꯇ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝꯅ ꯍꯪꯉꯛꯄꯅꯤꯅꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯗꯤꯜꯂꯤꯗ ꯂꯩꯕꯁꯤꯒ ꯃꯤꯅ ꯈꯜꯂꯦꯕ ꯃꯌꯥꯡꯗ ꯌꯨꯝ ꯄꯥꯜꯂꯤ ꯃꯥꯜꯂꯦ ꯍꯥꯏꯅꯁꯨ ꯈꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯀꯃꯦꯟꯗꯀꯣ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯌꯥꯡꯗ ꯌꯨꯝ ꯄꯥꯜꯂꯤ ꯃꯌꯥꯡ ꯃꯔꯣꯟ ꯉꯥꯡꯉꯦꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯥ ꯆꯠꯄ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯃꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕ ꯁꯥꯒꯔ ꯍꯥꯏꯗꯣ ꯑꯉꯥꯡꯅꯤꯅ ꯑꯉꯥꯡ ꯂꯩꯕꯁꯤꯒ ꯍꯦꯛ ꯂꯥꯛꯏ ꯃꯔꯛꯇꯁꯨ ꯍꯧꯖꯤꯛꯋꯥꯏꯗꯁꯨ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯉꯥꯡꯁꯦ ꯌꯦꯡꯕ ꯑꯩꯅꯁꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯋꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯗꯨꯗꯣ ꯃꯤꯒꯤ ꯃꯤꯆꯥꯅꯤ ꯑꯗꯨ ꯂꯥꯛꯄꯗꯨꯒ ꯂꯨꯅ ꯇꯧꯕꯗꯨꯒ ꯃꯔꯣꯟꯗꯤ ꯀꯩ ꯐꯥꯎꯅꯅꯤ ꯀꯃꯥꯏꯅ ꯐꯥꯎꯅꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯣꯟꯗꯤ ꯉꯥꯡꯕ ꯌꯥꯗꯕꯅꯤꯅ ꯃꯣꯏꯒꯤ ꯃꯔꯣꯟꯗꯣ ꯉꯥꯡꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯩꯌꯦꯕꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯤꯟꯗꯤ ꯉꯥꯡꯉꯦꯅ ꯃꯣꯏꯅ ꯈꯜꯂꯤ ꯑꯩꯁꯦ ꯗꯤꯜꯂꯤꯗ ꯂꯩꯔꯕꯅꯤꯅ ꯃꯌꯥꯡꯗ ꯌꯨꯝ ꯄꯥꯜꯂꯤꯔ ꯁꯤꯅꯦꯕ ꯃꯌꯥꯝ ꯈꯜꯂꯤꯁꯦ ꯁꯤ ꯋꯥꯐꯝꯁꯤꯗꯁꯨ ꯀꯃꯦꯟ ꯃꯌꯥꯝ ꯊꯤꯔ ꯉꯥꯡꯕ ꯌꯥꯝ ꯌꯥꯎꯔꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯗꯥꯅ ꯃꯌꯥꯝꯗꯨꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯌꯥꯝꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯗꯤ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯥꯡꯕꯁꯤꯒ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯥ ꯅꯨꯅꯨꯁꯤꯒ ꯂꯩꯖꯔꯦ ꯅꯨꯅꯨ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣ ꯑꯁꯤꯒꯤ ꯋꯥꯁꯤꯃꯒꯀꯣ ꯑꯗꯨꯒꯩꯗꯤ ꯅꯦꯛꯁꯅ ꯗꯗꯤ ꯒꯤꯇꯥꯟꯖꯂꯤ ꯑꯉꯣꯝꯅ ꯍꯥꯏꯔꯤꯕꯀꯣ ꯏꯃꯥꯟꯅꯕꯤ ꯑꯉꯥꯡꯗꯣ ꯐꯨꯔꯤꯠꯇꯣ ꯂꯥꯛꯄꯒ ꯂꯤꯠꯄꯤꯒꯅꯨ ꯍꯥꯏꯅ ꯂꯤꯠꯁꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯗꯀꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯗ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯦꯕ ꯂꯥꯛꯄꯒ ꯐꯨꯔꯤꯠꯇꯣ ꯂꯤꯠꯁꯟꯒꯅꯨ ꯍꯥꯏꯗꯣꯀꯣ ꯆꯨꯝꯃꯤ ꯑꯗꯣ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏ ꯂꯥꯛꯄꯒ ꯑꯗꯨꯝ ꯆꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯦꯡꯉꯦꯕ ꯆꯥꯗ꯭ꯔꯒꯅ ꯍꯟꯗꯣꯛꯄꯅ ꯀꯣꯡꯒꯥꯏꯅꯦꯕꯀꯣ ꯑꯉꯥꯡꯅꯤꯅꯀꯣ ꯂꯥꯛꯄꯒ ꯂꯤꯠꯂꯒ ꯁꯨꯗꯧꯔꯗꯤ ꯑꯃꯨꯛꯀ ꯔꯤꯇꯔꯟ ꯇꯧꯕꯗꯣ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯅ ꯂꯤꯠꯄꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯞ ꯆꯥꯈ꯭ꯔꯒꯗꯤꯀꯣ ꯍꯟꯗꯣꯛꯇ꯭ꯔꯦꯅꯀꯣ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕꯗꯣ ꯆꯥꯗ꯭ꯔꯒ ꯍꯟꯗꯣꯛꯄꯁꯨ ꯌꯥꯎꯈꯤꯑꯕꯀꯣ ꯑꯉꯥꯡꯅꯤꯅ ꯂꯤꯠꯁꯜꯂꯒ ꯆꯦꯡꯉꯨ ꯃꯄꯥꯅ ꯍꯥꯏꯅ ꯂꯤꯠꯁꯜꯂꯤꯅꯦꯕꯀꯣ ꯆꯨꯝꯃꯤ ꯒꯤꯇꯥꯟꯖꯂꯤ ꯅꯪꯅ ꯍꯥꯏꯗꯣ ꯑꯉꯥꯡꯅꯤꯅꯀꯣ ꯆꯦꯛꯁꯤꯟꯕꯅꯗꯤ ꯐꯩ ꯑꯗꯣ ꯄꯦꯀꯦꯇꯤꯡ ꯃꯅꯨꯡꯗ ꯇꯧꯔ ꯂꯥꯛꯑꯕꯅꯤꯅ ꯄꯦꯀꯦꯠ ꯇꯧꯔ ꯂꯥꯛꯑꯕꯅꯤನ ꯃꯅꯨꯡꯗꯗꯤ ꯍꯣꯏ ꯍꯤꯗꯥꯛ ꯀꯩꯀꯥ ꯀꯥꯞꯄꯗꯣ ꯆꯨꯝꯃꯦꯕ ꯅꯪꯅ ꯍꯥꯏꯗꯣꯀꯣ ꯑꯗꯣ ꯆꯞ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯟꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜꯁꯤꯗꯤ ꯁꯨꯗꯣꯛꯎꯔꯗꯤ ꯍꯟꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯇꯧꯔꯤꯕꯅꯤ ꯒꯤꯇꯥꯟꯖꯂꯤ ꯑꯗꯨꯒꯗꯤ ꯎꯁꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯌꯦ ꯅꯨꯅꯨ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯃꯔꯣꯟꯁꯦ ꯍꯥꯏꯌꯦ ꯑꯩꯒꯤ ꯃꯔꯣꯟꯁꯦ ꯃꯥ ꯍꯩꯅꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯅꯨ ꯑꯣꯏꯅ ꯀꯧꯕꯗꯣ ꯑꯩꯅ ꯃꯆꯥ ꯅꯨꯅꯨ ꯅꯨꯡꯁꯤꯕꯤ ꯃꯆꯥ ꯃꯃꯥꯒꯤ ꯅꯨꯡꯁꯤ ꯀꯧꯏ ꯃꯃꯥꯅꯅꯦ ꯀꯧꯅꯤꯡꯕ ꯃꯃꯤꯡ ꯀꯧꯏꯑꯕ ꯑꯩꯒꯤ ꯏꯆꯥꯁꯤꯒꯀꯣ ꯅꯨꯅꯨꯁꯨ ꯀꯧꯏ ꯅꯨꯅꯨꯁꯨ ꯀꯧꯏ ꯅꯨꯡꯁꯤꯁꯨ ꯀꯧꯏ ꯅꯨꯡꯁꯤꯕꯤꯁꯨ ꯀꯧꯏ ꯃꯃꯥꯒꯤ ꯃꯆꯥꯁꯨ ꯀꯧꯏ ꯄꯨꯡꯀꯧꯗ ꯀꯧꯏ ꯑꯩꯒꯤ ꯏꯆꯥꯁꯤꯒꯀꯣ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯀꯧꯖꯕꯅꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯑꯉꯥꯡꯗ ꯅꯨꯡꯁꯤꯅ ꯅꯨꯅꯨ ꯀꯧꯕꯁꯦ ꯀꯔꯤꯝꯇꯅ ꯈꯜꯂꯤ ꯅꯨꯅꯨ ꯍꯥꯏꯕꯁꯤꯁꯨꯀꯣ ꯌꯥꯝꯅ ꯈꯜꯂꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯄꯥꯔꯠꯇꯣ ꯀꯧꯔꯦ ꯁꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯇꯥ ꯈꯔꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯃꯤꯡꯁꯤꯡꯗꯣ ꯈꯪꯗ꯭ꯔꯕꯅꯤna ꯑꯩꯅ ꯏꯇꯥ ꯍꯥꯏꯖꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯁꯤꯒ ꯏꯁꯜꯍꯧꯗ꯭ꯔꯦ ꯃꯃꯤꯡꯁꯤꯡꯗꯣ ꯃꯥꯟꯅꯕ ꯋꯥꯍꯩ ꯃꯌꯥꯝ ꯌꯥꯎꯕꯗꯣꯀꯣ
मोइन हारियेबको करीनोने अखोय मणिपुरददी प्राइवेट पार्टुरिने मनु कौइदो अदो कईगी कौइनोने नचादुगा न हाबसु म्याम जावरेबको इता म्याम चे कयु नते नुंगसिमना कौइने आइना मनुदो प्राइवेट पार्ट ने हाइबदो जुजामना कनो तोना खंजलुदे नुंगु नुंगसियदि बुंकौदा कौरा पक्चै हाइग दमाइना नेबको कसना ते सिसेको नुंगसिदा कौजैमी ममानको कोने अदुगैदी लिंथोय पोसममना हाइबको अखोय दानगा आइना अखोय दादा प्रेंक तवै मतांगदो माना हुरानबगी मतांगदो को पैसा हुरानय मतांग सिसु म्याम क्वेश्चन म्याम हंगैबगा नोय नुपादो पुलिस ला अदुगैदी पुलिस हाबसे पैसा दा याम चोपनी एना हंगैबको मेन आई हाइगेबको पुलिस हाबसे कनागुमोना सोकोमसु यायेबको नो मी अमना चोपे आइना अमादरी हायनिंगदेबको अखोय दादी पुलिस नते को मेन हाइगदबमना पुलिस नते मादी सीआरपीएफ नि मादी सिगेसिगा पीडीजी दा लैबनेबको पार्लियामेंट ड्यूटी ग्रुप ता लैबनी अदुना माकी ड्रेस तो पुलिस के ड्रेस मानाबने म सीआरपी की खंबा रांगसु सेटप लैयेबको अदमाना माय माय ड्यूटी दुगी मतंग इना अदमाइन सेटपनेबको अदमाया माक्सी पुलिस नतेबको मेन दुगा पुलिस आइना पुलिस नते हाइज कइरो कनो पुलिस अमदसु दुमाइना हायनिंगदेबा कइनो हाबददी मैम पुलिस मैम लै माकी ड्यूटी मसक खंगा तबसु मैम लै कनागुमोना पैसा खमना चाबरो चाबस दुमाइनादी हायनिंगदे पुलिस पुना मक्सु फताबा नते अफबा मैम जाउनेबको दुगैदी दुगी वीडियो दुगने को मैम हाइरेबको लिंथोय पोसममत नतेबको मैम हाइरे खुदसे हमदोपिरगा फीदो होंगलगा अंगांग पायोसु याद्रो अस अन हाइ चुम्मी आइना सु खदादा हाइ दुनि वीडियो दुगसु अंगांग से पायु कनो तौ नकुना सादो हमदोसु इरु थौचो अदो लोरगा अंगांग से पायरसु पाय होइना हाइबदुनि अबको द माना हाइबदु इंदेबको माने वीडियो दुगदि ता हौद्रेनको मार्क्स ड्यूटी लोयरगा मतुंग मोय केम द खुद हमदोगा लाइसिने माना हाइसे कयुमसु कनामसु पायरुबा नते आई गाड़ी थौरगा लाइनी पैसेंजर गाड़ी दा थोंगगासु लाकपा नते अना माना हाइबकोना दुदु ओरगासु आइसु हमदो हलि लाक खुदिंगी अंगदु नत्रदि अंगांग पाइगनु अना हेता हाइबको किजैना हौजिगानसे चुम्बुदि चुमेबा माना हाइरिसुको तनुजाना हाइबा इलिसा फंग्रो दिल्लीदसु अना हाइबा अखोय दिल्ली का हाइगरे ममासु दिल्लीदसुने इलिसा से फंगी माय माय मफम फमगी मतुंगिना फंगसु अखोय मनाक्सिगको यामना चत्ते बेंगली मार्केट अन लेयेबको दुगैदु nga मखल पुनमक लोय फंगी आइना ममांगदसु वीडियो अपलोड तौजहिबनेबा अखोय मा लेरिङै मतमदने को दुगी मार्केट चलुबगी nga मखल मखल म्याम अमा लेहौबदो दुसि लौजरक वीडियो लैबने येंगो को दुगसुको दुदैदी अबे थवाई केनोम हाइबनिको मायोनिंग से को सिगरे फुल इरमद्रे अन हाइ पिशुमदो जंगल ओले सफाई करो फजना हाइरगम हाइ सफाई तेरो फजना हाइ माना दिको हाइ आई पिसुम से को जंगल ओले हाइने मा हाइसे को याद्रा हाइने वा सफाई तो याद्रा हाइने बको आई पिसुम जे योंया मैम आई पिसुम से आम कुकनिंगे याम चावरे जंगल ओले इसु खंगेबको पिसुम से कोको से याद्री हाइबा ई से नौरिबनिना आई से था अनि खतंग हेलकोता ngarinako aduna su thau pharaga isi pisum ko kena khalleba ko pisum se nupi aba nupi se pisum se zong mari phajada mani aba aduna ni hana de pholi ko pase haugram na kok traga jungle ol leba ko ai yam jang na kok la ni pisum se kasu khanbi runu duga aina ne ko aina saba thakai matang lu sum ya na hari ba ko saba thakpada dumai to wi khole na aina season de refined house season ever saba ne ba master oil hari kanogi asa thau do season era dine ha ba mi je musalli de kano tawri hai ba duna ai refined je katang ha pa ga season ne ba mayam na di hari hinjang je hawani ga hawro ya na aina chaba jamba I mong da ma chu phaja handa bida yang katang ha pa ga hari maroi marang to ba kayum sare jira ri chaba jai ko jira katang ma ha pa ga adumain thong je ba hinjang ne ba ai se jam na ka hai na ma basla nusla nam na thong na te ba duna ni na u ba su haw da ma man de na hai do ko adu di ai di sara saba ya da ni na ai na haw ta ba saba ai na haw ba saba ya de hai na ai du ba la di haw ba do visioning ba ko ni aduna su thong ni ne ba ko adamai na ni aduna ai saba da di katang di chek chek san de chumburi chum me ba ko do do di kano hai di
ꯅꯨꯡ ꯊꯥꯎ ꯀꯩꯀꯥꯁꯦ ꯌꯥꯝ ꯉꯟꯅ ꯆꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯈꯖꯤꯛꯇꯤ ꯆꯥꯏꯌꯦꯕꯀꯣ ꯑꯩꯁꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯩꯅꯦꯕ ꯑꯗꯨꯒ ꯊꯣꯛꯆꯝ ꯀꯦꯅꯦꯗꯤꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯅꯪ ꯅꯤꯄꯥꯁꯦ ꯂꯥꯏꯃꯗꯤ ꯋꯥꯅꯤꯕꯨ ꯍꯣꯠꯅꯕ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯊꯣꯛꯆꯣꯝ ꯀꯦꯅꯦꯗꯤ ꯑꯩꯁꯦ ꯅꯨꯄꯥꯅꯦꯕ ꯌꯥꯝ ꯈꯪꯉꯤꯌꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯅꯪ ꯊꯣꯛꯆꯣꯝ ꯀꯦꯅꯦꯗꯤꯁꯦ ꯌꯥꯝ ꯈꯪꯉꯦꯕꯀꯣ ꯃꯆꯥꯅꯨꯄꯥꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯋꯥꯅꯤ ꯍꯥꯏ ꯑꯩꯁꯦ ꯌꯥꯝ ꯆꯨꯝꯃꯤꯅꯦ ꯀꯦꯅꯦꯗꯤ ꯅꯪ ꯌꯥꯝ ꯈꯪꯉꯤꯕꯣ ꯍꯥꯏꯗꯣ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯥꯛꯁꯦ ꯐꯗꯤ ꯈꯨꯐ ꯑꯃꯀꯣ ꯃꯥꯛꯁꯦ ꯈꯤꯇꯪ ꯉꯥꯡꯅꯕꯗꯤ ꯋꯥꯏ ꯆꯨꯝꯃꯤ ꯉꯥꯡꯅꯕꯗꯤ ꯈꯔ ꯋꯥꯏ ꯃꯥꯛꯁꯦꯀꯣ ꯌꯥꯝ ꯈꯪꯉꯤ ꯅꯪ ꯀꯦꯅꯦꯗꯤ ꯅꯪꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯅꯪꯁꯦ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯏꯁꯤꯅꯗꯤ ꯀꯩꯅꯣꯅꯦ ꯃꯆꯥ ꯑꯗꯨ ꯊꯛꯑꯒꯦꯔꯣ ꯃꯥ ꯏꯜꯂꯛꯑꯒꯦꯁꯦ ꯑꯗꯨꯒꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯒꯤ ꯃꯔꯝꯗꯁꯨꯀꯣ ꯑꯗꯨꯒꯩꯗꯤ ꯊꯣꯛꯁꯤ ꯊꯛꯑꯣ ꯁꯨꯃꯥꯏꯅ ꯑꯉꯥꯡꯒꯤꯅꯦ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯃꯅ ꯃꯥꯁꯨ ꯗꯣꯛꯇꯔꯅꯤ ꯑꯗꯨꯅ ꯁꯖꯦꯁ ꯇꯧꯖꯔꯛꯄꯅꯦꯅꯁꯨ ꯍꯥꯏꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯀꯅꯥꯅꯣ ꯃꯃꯤꯡꯗꯣ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯁꯤꯒꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯅ ꯏꯕ ꯃꯇꯝꯗ ꯆꯤꯊꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯗ꯭ꯔꯦ ꯑꯩꯅ ꯁꯤ ꯇꯨꯝꯃꯣ ꯑꯗꯨꯝ ꯃꯥ ꯊꯝꯃꯒꯦ ꯉꯥꯛꯇꯪ ꯇꯨꯝꯊꯣꯛꯁꯦ ꯉꯥꯛꯇꯪ ꯇꯨꯝꯊꯣꯛꯑꯒꯅꯦ ꯑꯃꯨꯛ ꯊꯛꯁꯤꯁꯦ ꯇꯨꯝꯅꯤꯡꯉꯤ ꯃꯥ ꯌꯥꯝꯅ ꯑꯩꯅ ꯅꯪ ꯊꯦꯡꯖꯜꯂꯛꯑꯦ ꯄꯨꯡ ꯀꯨꯏꯁꯜꯂꯛꯑꯦ ꯅꯪ ꯃꯃꯝ ꯂꯃꯝꯃꯅꯤ ꯍꯥꯏ ꯅꯪꯁꯦ ꯃꯉꯥꯜꯂꯩꯕꯤꯁꯦ ꯇꯨꯝꯍꯟꯈ꯭ꯔꯒꯦ ꯑꯝꯇ ꯌꯦꯡꯉꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯝꯃꯨꯁꯦ ꯃꯌꯥꯝꯗ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯦ ꯀꯃꯥꯏ ꯃꯆꯥꯁꯦ ꯉꯥꯛꯇꯪ ꯂꯩꯔꯗꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯊꯣꯛꯑꯣ ꯃꯥꯅꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯑꯗꯨꯗ ꯊꯛꯑꯣ ꯌꯥꯗꯦꯕꯀꯣ ꯃꯁꯥꯁꯦ ꯊꯦꯛꯇꯅ ꯈꯣꯠꯇꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯋꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥ ꯑꯅ ꯀꯧꯔꯛꯀꯅꯦꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯃꯈꯛꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯍꯜꯂꯨ ꯁꯨꯃꯥꯏꯅ ꯕꯣꯇꯜꯗ ꯄꯤꯊꯛꯄꯗꯣ ꯄꯤꯊꯛꯀꯅꯨ ꯌꯥꯝꯅ ꯐꯠꯇꯦ ꯈꯣꯠꯇꯦ ꯅꯤꯄꯜꯗꯣ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯦꯛꯆꯨꯂꯤ ꯑꯩꯁꯨꯀꯣ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯅꯦꯀꯣ ꯑꯉꯥꯡꯁꯤꯒꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯒꯤ ꯃꯔꯝꯁꯦ ꯁꯨꯃꯥꯏꯅ ꯀꯅꯥꯅꯣ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯆꯨꯝꯃꯦꯕ ꯃꯥꯅ ꯍꯥꯏꯔꯤꯗꯨꯁꯨꯀꯣ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯕꯣꯇꯜꯁꯦ ꯐꯠꯇꯦꯅ ꯍꯥꯏꯕꯗꯣꯀꯣ ꯆꯨꯝꯃꯤ ꯕꯣꯇꯜꯁꯦ ꯐꯠꯇꯦ ꯀꯩꯗꯧꯗꯣꯔꯤ ꯃꯉꯣꯟꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯀꯣꯝꯖꯕ ꯊꯤꯔꯒ ꯁꯤ ꯑꯣꯏꯅ ꯄꯤꯊꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯗꯤ ꯑꯩꯒꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯁꯦꯀꯣ ꯑꯩ ꯌꯥꯝ ꯇꯧꯖꯅꯤꯡꯉꯤ ꯃꯃꯥꯅꯕꯨ ꯀꯅꯥꯗꯕꯨ ꯃꯆꯥꯗꯕꯨ ꯁꯪꯒꯣꯝ ꯄꯤꯊꯛꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯒꯦꯅꯦ ꯄꯤꯊꯛꯅꯤꯡꯉꯤ ꯃꯤ ꯐꯪꯍꯟꯅꯤꯡꯉꯤ ꯃꯆꯥ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯄꯤꯊꯛꯅꯤꯡꯉꯤ ꯃꯤ ꯀꯩꯗꯧꯗꯣꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯛꯁꯦ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯑꯩꯒꯤ ꯁꯪꯒꯣꯝꯁꯦ ꯃꯥꯅ ꯊꯛꯎꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯕꯣꯇꯜꯁꯦ ꯑꯣꯏꯅ ꯇꯧꯈꯤꯕꯅꯦꯕ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯅ ꯃꯥꯁꯦ ꯀꯩꯅꯣꯗꯒꯤ ꯖꯣꯟꯗꯤꯁ ꯅꯥꯔꯒ ꯃꯥꯛꯁꯦ ꯀꯩꯅꯣꯗ ꯊꯝꯃꯨꯕꯗꯣ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯑꯦꯗꯅ ꯑꯩꯅ ꯌꯨꯝꯗ ꯅꯨꯃꯤꯠ 6-4 ꯂꯩꯔꯒ ꯑꯗꯨꯒꯩꯗꯤ ꯃꯥꯁꯦ ꯀꯣꯟꯅ ꯂꯥꯛꯄꯅꯦꯕꯀꯣ ꯅꯥꯔꯨꯕꯗꯣ ꯑꯗꯨꯅ ꯃꯥꯛꯁꯦ ꯁꯪꯒꯣꯝꯗꯣ ꯃꯣꯏ ꯂꯦꯛꯇ꯭ꯔꯣꯖꯦꯟ ꯄꯤꯊꯛꯄꯗꯒꯤꯀꯣ ꯍꯥꯏꯕꯗꯤ ꯃꯄꯥꯟꯒꯤ ꯁꯪꯒꯣꯝꯗꯣ ꯄꯤꯊꯛꯄꯗꯒꯤ ꯃꯥꯛꯁꯗꯨꯒꯤ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯩ ꯂꯥꯛꯄꯒ ꯑꯗꯨꯒꯩꯗꯤ ꯑꯩꯁꯦ ꯊꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯃꯣꯏꯅ ꯂꯥꯞꯊꯣꯛꯍꯟꯈꯤꯕꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯉꯥꯡꯁꯤꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇꯞꯅꯗꯤ ꯑꯗꯨꯝ ꯃꯥ ꯁꯛꯀꯤꯡ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯇꯞꯅꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯍꯥꯟꯕꯗ ꯃꯨꯛꯅꯅ ꯇꯧꯔꯦꯕꯀꯣ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯀꯞꯄꯦꯕ ꯌꯥꯝꯅ ꯀꯞꯄꯗ ꯅꯠꯇꯅ ꯍꯤꯛꯅ ꯑꯍꯤꯡꯒꯣ ꯀꯩꯒꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯣ ꯎꯕꯗ ꯑꯗꯨꯒꯗꯤ ꯇꯞꯅ ꯀꯣꯟꯅ ꯄꯤꯊꯛꯑꯁꯤ ꯍꯥꯏꯔꯀꯣ ꯃꯃꯥꯒꯤ ꯁꯪꯒꯣꯝꯅꯗꯤ ꯐꯕꯩ ꯍꯦꯜꯂꯤꯅ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯈꯪꯅꯩꯕ ꯉꯥꯛꯇꯅꯦꯕꯀோ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯅ ꯇꯧꯔꯤꯅꯤ ꯑꯗꯨꯒꯩꯗꯤ ꯑꯩꯒꯤ ꯁꯪꯒꯣꯝꯁꯦ ꯑꯩꯅ ꯄꯝ ꯇꯧꯔꯒꯁꯨ ꯄꯤꯊꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯛꯄꯀꯣ ꯃꯥ ꯍꯧꯖꯤꯛꯄꯨꯗꯤ खरा ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯍꯩꯅꯔꯛꯇꯣꯔꯦꯕꯀꯣ ꯑꯩꯒꯤꯁꯦꯀꯣ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯉꯥꯡꯗꯨꯒ ꯖꯕꯔꯗꯁꯇꯤ ꯇꯧꯔꯨꯕꯗꯤ ꯌꯥꯗꯕꯅꯤना ꯇꯞꯅ ꯑꯗꯨꯝ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨ ꯄꯤꯊꯛꯆꯕꯅꯤ ꯑꯗꯨꯅ ꯅꯤꯄꯜꯁꯤꯒ ꯄꯤꯊꯛꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯕꯣꯇꯜꯁꯦ ꯄꯤꯊꯛꯇ꯭ꯔꯒꯗꯤꯀꯣ ꯀꯃꯥꯏꯅ ꯄꯤꯊꯛꯀꯅꯤꯀꯣ ꯆꯥꯃꯁꯅ ꯏꯟꯕ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒꯩꯗꯤ ꯃꯥꯅꯁꯨ ꯊꯛꯄꯗ ꯊꯃꯣꯏꯗ ꯄꯦꯟꯅ ꯃꯕꯨꯛꯇꯅ ꯊꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯔꯣꯏꯕꯀꯣ ꯑꯗꯨꯅꯁꯨꯅꯤ ꯆꯨꯝꯃꯦꯕꯀꯣ ꯃꯣꯏ ꯑꯇꯩꯅꯁꯨ ꯍꯥꯏꯔꯤꯗꯣꯀꯣ ꯑꯗꯨꯒ ꯃꯦꯟ ꯑꯃꯈꯛꯅ ꯅꯨꯄꯥ ꯑꯃꯈꯛꯀꯣ ꯅꯨꯄꯥꯅꯤ ꯃꯥꯁꯦꯀꯣ ꯃꯊꯧꯗꯤ ꯂꯩꯇꯦꯕ ꯃꯥꯁꯦ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯆꯪꯉꯒ ꯅꯨꯄꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯈꯔ ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯅꯣꯖ ꯁꯤꯡꯍ ꯍꯥꯏꯕ ꯅꯨꯄꯥꯁꯦꯀꯣ ꯑꯩꯒꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣꯗ ꯃꯥꯅꯅꯦꯀꯣ
ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯃꯥ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯔꯨꯔꯅꯣꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯥ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯂꯥꯛꯑꯒ ꯌꯦꯡꯕꯤꯕꯒꯤ ꯂꯥꯛꯑꯒ ꯌꯦꯡ ꯀꯃꯦꯟ ꯄꯤꯔ ꯆꯠꯈꯤꯅꯦꯕ ꯍꯣꯃꯣꯒꯤ ꯇꯥꯏꯞꯇꯀꯣ ꯃꯥꯁꯦꯀꯣ ꯀꯩ ꯍꯥꯏ ꯃꯥꯅ ꯑꯁ ꯃꯣꯗꯔꯟ ꯃꯃꯥꯅꯤꯗꯅ ꯑꯗꯨꯅ ꯁꯪꯒꯣꯝ ꯄꯤꯊꯛꯅꯤꯡꯗ꯭ꯔꯤꯕꯅꯤꯅ ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯃꯥ ꯁꯤꯗꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ ꯃꯌꯥꯝꯁꯤꯒꯁꯨꯅꯦ ꯃꯥꯅ ꯍꯥꯟꯅ ꯀꯃꯦꯟꯁꯦ ꯀꯩꯅꯣ ꯇꯧꯅꯦꯕ ꯈꯪꯉꯕ ꯈꯪꯗꯦ ꯃꯊꯧ ꯂꯩꯇ꯭ꯔꯒꯅ ꯕꯠ ꯑꯩ ꯏꯒꯅꯣꯔ ꯇꯧꯊꯣꯛꯑꯦ ꯃꯣꯏꯒꯨꯝꯕꯁꯦ ꯃꯋꯥ ꯂꯧꯗꯦ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤ ओके नंग मनोज सिंगाना ने करीगुम्बा जेंगो तागा सि अमुक कमेंट तौजरो आई डोंट केयर अबाउट यू ओके आई नो केयर तौदेबा नंग सुन मथौ तौबा मीनेबा फरेने आई बुदी वीडियो सेमे आई बुदी मथौ लेते माना हायरकनेबा सिजुबा अदो माकी मथौ लेतबा नुपा मोरगा जस्ट नॉर्मल हिंगो माना येनिंगदबा तारी येंगबिरगनो बा कमेंट तौरगा चोको चका नुपी की मरमदा ब्रेस्ट फीडिंग दुगी मरमदगा ngang sai haiba तो सी मीसे कुइरबने ऐंगोना सुमाइन कमेंट तौरइसे दो आइना मवा लौदे नंग करिगुम्बा जेंगो तारगने आइना नंगदे मवा सुम लौदे खंगेदना अदुगैदि अबेसना ना हाइबको नुंगाई चिसे हाय सिदि कुइरबा कमेंट ओरंगनी ngase ngarang na han orangani thank you akai mangalebi bu nungsibi ba myam su yawi mangalebi se nungsi kholi chaure khole yam na hai ko thank you so much ko mangalebi gi mai kai gi mama mana thank you myam bana makta haijari adugaidi yumnam na haire alkhoida hairaga ibadadi alkhoida hairaga ibadadi papa igen du ngarang thangge video do oidene ba aina izawai maram ni khoida na khoida hairaga papa han ibe maram dadi ko mangalebi na haiba sari ne papa gi kem ta ngarang di program koirure chatlure ana hai haningi ne ba aina ko adu dunani से कई नाते बको दुना दरी हजकी अइन मिंग जे आम शॉर्ट इरामे खुद आम संगे बको दुना अइन जर इसलबा खंगाबा अदुना युमनाम हाय मणिपुर मनुंग ददी मणिपुर मनुंग दसु मैतै मसेल लोल खेनाबा यामना लई मी मखल सुना तिनारगा खंगरकपनी अखोय सुवाय मास कई वाहिदा हाइनिंगिनो खंगे लेरमबसु याय आइदि कसारगी निको युमना अदुदी वर्सुंग ना हाइबको हवाइजर हापदा करी अकाइबा लेगद्रा सिनेबा एक्चुअली अखोय लेजम पांदनी हवाइजर हापा ngari ngौबा खोटपसे यादी कैजे मपांदा लेबनिना मयांग सिंदी वेज ngak chata sabaniना अखोयदि नन वेज sabaniना अदोरसु चिकन कुंबा nga गुंबा जिते दुम थोंगी हाइदि अखोयगी फर्मेंटेड पोट mana nam thina ko tonga haiba ngari haiba gumba ko adugumba dedi hawaijar dusu kanone fermented aba soyabin ne ba haiba zaina ga maina ko aduna mana nam thiba bol kumba se charaga moidu mana nam thiba complain la kane haining one ba kana gumba mafam dadi charam basu yae ba thonga ko ado khusigadi habadi chaba su jai ayu dum ngari ga ngaura khola chai du yamna ngausala ga mi mamang da phajade khote na haijebne ba aina di ko aduna commenting se aina ayamba iyo punang mukti loi paraga loi shaleba ko amduna any chitha bakuta bazaro so matangi next comment da adumai pajarakke commenting de amanina I video se am sangane haina ko khata khajik afang ba comment khara na khumning ba comment khara do ijarabani dukhoi mangale bu nungsiba me apna mu thank you duga aingonda sunsiba comment bibira I aduga I aingonda jabra chikselu su yamna haire I aina chada base tharoi chadi ai uti chadi comment ade comment chadi ko duga I kana guma na imphal lagi ita me amna su haire se ga nu do chau du phatabani na yam nungsi de mai na aingonda care to na hai bi re do ko comment ibirak ba gi damak da ba nungsi ba yamna kai de ya nungsi da yang 하나다나 레이세 바로 뭐 하나 이 자세 그이노 네 안기야 타이 지금 도 미다 야다 누시구나 duna mayam ngasi di ai video se ko matang solution je ge mayam ne yeng buda nungai biraga di ai na matam kai thok charaga isa siga samaina video se masiga mayam na nungai biraga di nungsi biraga di subscribe to sin biramu haije mani ko nungai biraga di tawbironganu aduna ngasi di video se matang solution je ge amuka next video da amuka phangnerasi yam jang na ka adudi mayam subscribe to budi kausin biro kau bironganu aba khangau nungai ba taraga di hai ba ko aduna amuka mathangi blog ta amuka yam jangna unarasi mayam bye bye ka akai mangali bisa ta jengalam ke mayam da
ꯅꯛꯊꯈ꯭ꯔꯥ ꯅꯧꯊꯣꯛꯈ꯭ꯔꯥ ꯑꯃꯨꯛꯀ ꯇꯨꯝꯊꯈꯔꯦ ꯃꯥꯁꯦ ꯈꯪꯉꯕ ꯑꯩꯅ ꯃꯥꯏ ꯐꯃꯨꯡꯗꯨꯗ ꯂꯧꯊꯣꯛꯄꯤꯔꯤꯕ ꯈꯪꯉꯕ ꯁꯥꯒꯠꯀꯅꯤ ꯍꯥꯏꯅꯀꯣ ꯕꯤꯟꯗꯤꯒꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥ ꯂꯣꯏ ꯈꯣꯛꯇꯣꯛ ꯏꯁ ꯅꯣꯏꯁꯨ ꯌꯦꯡꯉꯨꯅꯦ ꯃꯈꯨꯠꯁꯤꯅ ꯒ꯭ꯔꯤꯛ ꯒ꯭ꯔꯤꯛ ꯇꯛꯇꯅꯀꯣ ꯕꯤꯟꯗꯤꯒꯤ ꯃꯅꯥꯡꯒ ꯂꯣꯏ ꯀꯣꯛꯑꯦꯕ ꯃꯥ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯊꯪꯗ ꯎꯅꯔꯁꯤ